mayambu ahanba maktada Manipuri wari yumjauna mayambu amuka hana punemjari ngasi so aikoina full horror story ama mayam gidamakta ne haidana full horror story ama puduna laksari wari asili thokjarapa matamda soi khiba langkhiba kaya yaurabasu mayam na puksal jauna ngapi aduga amana wari asi hingliba natraga laikhidraba kanagumba amataga mari lenana ijaba wari na sadi bhapna mapung phana sagasaduna ataba sinang haktang dawarabasu pot hanabagi damakta wari asi khudol tamjabani phare mayam madudi wari asi hauna patawjarak lagi ngasigi wari asi gi mami khulgi guha numidang wairam gi matamni sakhi laikai gi lairiba guha amakhakta ngairaba guha du tamna lai sakhi na isinga da soktuna guha du dagi mahaksi salagi haidana tawrakpa tanjani prem suprap lai ising sokpa aduga sakhi da sum nairai ine ising sokpa lai bro hoi bungo prem lai khul asida thakna sanariba ising haibabu guha si khakta ngairi to ti ema laikai sida sinba langba tawraga pusinba sumayai ine ado mamang thaki matamdagi shodum khanduna lakle aikogi MLA obiriba khoigi khurasnasu kaikeno kharadi tobiba yabani adubu khulai kai gini haidana sakha thorang samata su tobidi khulaside ising tangna phangle khangi toti amata su sabinaba yumthong khudingi toti phangnaba su mahna water supply amata su thambidi ibungo toti sagadaba water supply sagadaba mafam jagado lapna sing lakani haiba gira karino saw haiba yadribasini hoine madu susumi adubu khullasida thakna chanariba sing asidi guhasi khakta ngairi paisa paiba kambu khrana makhoi gi sumangda guha narnagi oina tawjabagi wani aikhogi praja lairaba singi damakta leiriba guhasi khaktadi laikai sida masi khakta ngairabani aine laikai gi halaman singna kaikeno khara ngangnaraga athuba matamda water supply sadragadi aikoi su guha sida dum matam kuina sangna dum ising asi soktuna lairani inena sokposu aina ngaigani aina sokposu mi ate amana ngaigadoribani aduna ine aidi water supply sanaba kaikeno khradi habibana di phabra khali matam saba amada laikagi ahlaman singa pullaga kaikeno khra hainadragadi bungo hauji ki oina di laikagi ahlaman singa si swamata yagadaba mande hoine yadabuduna yadri adubu matam ne yaraktrabadi ngangpham thokposu khoi mayam sanglaga ngangba tari asi hairaga sakhi su adu maksakri prem su ko hadu dagi sing sokle adu kamuk lakle asum tawdana numidangi matam yoksilakle prem su mahaki imu manung singa wari watai phamina duna sanai prem na hairai ngasaidi ine sakhi ga ibani khaktai sing soi ahaloi raklaba matam moibanina matai thangba khulgi sidai daga na goisili asida na guha si sing sokpa lakpadudi ine sakhi don thona waram lanida prem gi nupina ado aikoi sodam soktuna laibasidi hoini aikoi noina sokpani ahaloi raba sing asidi ising sokpa lakpasidi yengba nungaite haiwani guha sida patra do thada khigadoribani aduga muksu ising ado wana thorina tawraga singkhai kadoribani naha aikoi na tawrabadi jara singkhapa yaba ahalaman singna tawrabadi mapangala si swalaga asiyengba yamna nungaite madugi su mathakta yengu laikai gi ahalaman singa sina sing sokpa laklibani haidana tawribasi masa singa si swalaga matam sangna kiyo si amuk lepkadoribani pareng sangna mo leplaga ahana kongi wa si somuk ngaithonga sintawna kadoribani onthona diwarida prem gi nupina mo hairai adu yaresi matam khara lairaga aikhoina ising sokpagi awaba thingnariba mayam water supply se amutangdi sabiyo haidana haidragadi yaroidri hoini water supply asi saw haidragadi masu yaroidri athuba matamda saw haidragadi laikagi halaman singa pulap punsinaraga wari watai sanadragadi yaroidri asi hairaga makoi si wari watai sanarami numidangi pung baro tarakpa matamni khulladugi khunyai thangba saruk aduda ahal ama lai makuta kaikeno sadu maset amasu paiduna adumak lai masada su kaikeno murum sualaga sarikumba khara siraga adumak lai mahakna tabi yenga ga kanagumba khara lakpra haiduna masasya phinga phai oina lai danegi
ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯥꯛꯇꯦ꯫ ꯑꯣ, ꯑꯩꯅ ꯆꯠꯂꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯥꯛꯇ꯭ꯔꯕ? ꯐꯔꯦ, ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯅ ꯇꯧꯒꯗꯧꯔꯦ꯫ ꯐꯔꯦ, ꯂꯥꯛꯄꯨ ꯂꯥꯛꯇ꯭ꯔꯕꯗꯤ ꯐꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯣ ꯑꯗꯨꯃꯛ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯠꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯥꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯒꯨꯍꯥ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯣ ꯂꯥꯛꯂꯤ꯫ ꯒꯨꯍꯥꯗꯨꯒꯤ ꯍꯦꯛ ꯃꯇꯥꯏ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯂꯝꯍꯥꯡ ꯑꯃ ꯂꯩ꯫ ꯂꯝꯍꯥꯡ ꯑꯁꯤ ꯃꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯍꯧꯔꯤꯕꯅꯤ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯅꯥꯛ ꯋꯥꯏꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯅ ꯑꯩꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯁꯥꯟꯅꯒꯗꯧꯔꯤꯕ ꯇꯤꯃꯨ ꯂꯩꯃꯨ ꯐꯠꯇꯕ ꯃꯌꯥꯝ ꯑꯁꯤ ꯆꯥꯌꯦꯡ ꯇꯧꯐꯝ ꯑꯁꯤ ꯃꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯑꯣꯏꯔꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯁꯤꯗ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯁꯤ ꯇꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯈꯪꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯩꯅ ꯍꯥꯟꯅ ꯍꯥꯠꯍꯧꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ ꯍꯥꯠꯄ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯂꯦꯟ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯥꯔꯒ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯅ ꯇꯧꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯒꯨꯍꯥ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯁꯤꯡ ꯑꯁꯤ ꯂꯦꯡꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯊꯣꯔꯛꯂꯤ꯫ ꯒꯨꯍꯥꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯕꯥꯇꯤꯟ ꯑꯃ ꯌꯥꯜꯂꯒ ꯊꯧꯔꯤꯅ ꯂꯩꯕꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯧꯔꯤꯁꯤ ꯃꯈꯥꯗ ꯊꯥꯗꯕꯒꯨꯝꯅ ꯆꯨꯞ ꯍꯦꯛꯇ ꯂꯨꯞꯈꯤ꯫ ꯊꯧꯔꯤꯁꯤ ꯖꯔ ꯖꯔ ꯆꯠꯈ꯭ꯔꯒ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯂꯥꯏ ꯈꯨꯔꯝꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯣꯂꯦꯟ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯇꯣꯂꯦꯟꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯍꯩꯁ, ꯀꯅꯥꯅꯣ ꯒꯨꯍꯥ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯂꯩꯔꯤꯕ? ꯑꯩꯅ ꯂꯥꯏ ꯈꯨꯔꯝꯕꯁꯤꯗ ꯁꯈꯤꯅꯥ ꯄꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ? ꯒꯨꯍꯥ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯁꯞꯇ꯭ꯔ ꯈꯔ ꯇꯧꯔꯛꯀꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯂꯦꯟꯁꯨ ꯃꯁꯥꯗ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯥꯏ ꯈꯨꯔꯝꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯃꯛ ꯈꯨꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯣꯂꯦꯟꯅ ꯂꯥꯏ ꯈꯨꯔꯝꯂꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯈꯔ ꯌꯩꯕ ꯍꯧꯔꯛꯂꯤ꯫ ꯇꯣꯂꯦꯟ ꯃꯁꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯗꯨꯒ ꯃꯁꯥ ꯃꯊꯟꯇ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯣ, ꯂꯥꯛꯇꯤ ꯂꯥꯛꯂꯦꯗꯅ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯁꯤ ꯈꯔꯗꯤ ꯇꯦꯡꯕꯥꯜꯂꯕꯖꯥꯠꯅꯤ꯫ ꯐꯔꯦ, ꯑꯩꯁꯨ ꯀꯩꯅꯣ ꯈꯔ ꯇꯧꯔꯒ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯑꯩꯁꯨ ꯂꯥꯏ ꯑꯁꯤ ꯈꯨꯔꯝ ꯊꯣꯛꯂꯒ ꯀꯩꯅꯣ ꯈꯔ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯀꯧꯕꯗꯤ ꯂꯦꯞꯄ ꯂꯩꯇꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯁꯨ ꯃꯁꯥ ꯃꯊꯟꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯗꯛ ꯀꯗꯛ ꯂꯥꯎꯅ ꯅꯤꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯇꯣꯂꯦꯟ ꯃꯍꯥꯛꯀꯤ ꯃꯁꯥꯗ, ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯤꯛꯄꯒꯨꯝ ꯇꯧꯔꯛꯂꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯂꯦꯟꯁꯨ ꯃꯊꯛ ꯊꯪꯕ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯅꯥꯡꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯄꯔꯦꯡꯗ ꯂꯩꯔꯤꯕ ꯃꯁꯥ ꯃꯔꯦꯡ ꯆꯥꯎꯔꯕꯁꯤꯡ ꯑꯗꯣ ꯃꯗꯨ ꯌꯦꯡꯈꯠꯂꯨꯕꯗꯨꯗ ꯃꯨꯛꯁꯨꯛ ꯃꯨꯔꯒ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯄꯔꯦꯡ ꯁꯥꯡꯅ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯇꯣꯂꯦꯟ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯣ, ꯑꯩꯅ ꯈꯟꯖꯔꯤꯕꯁꯤ ꯆꯨꯝꯗꯤ ꯆꯨꯝꯂꯦꯗꯅ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯂꯦꯟꯁꯨ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯁꯥꯗꯨꯝꯁꯤꯡ ꯑꯗꯨ ꯃꯊꯛꯇ ꯂꯪꯈꯠꯂꯤ꯫ ꯈꯣꯡꯅꯥꯡꯗ ꯂꯩꯔꯝꯕ ꯅꯞ ꯅꯞꯇꯅ ꯂꯩꯔꯝꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯑꯃꯨꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯥꯗꯨꯝꯁꯤꯡ ꯑꯗꯨ ꯃꯨꯟꯅꯔꯒ ꯃꯥꯅ ꯊꯣꯛꯄ ꯇꯧꯔꯒ ꯂꯥꯛꯇꯅ ꯍꯦꯛꯇ ꯆꯥꯅꯩ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯇꯣꯂꯦꯟ ꯃꯁꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯁꯥ, ꯅꯈꯣꯏ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩꯒꯤ ꯏꯁꯥꯒ ꯉꯁꯤꯗꯒꯤ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯑꯁꯤ ꯊꯝꯂꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯅ ꯂꯣꯏꯅ ꯏꯟꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯛꯂꯒ ꯇꯣꯂꯦꯟꯅ ꯀꯩꯅꯣ ꯈꯔ ꯍꯥꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯐꯠꯇꯕꯁꯤꯡ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯌꯧꯌꯥ ꯍꯦꯛꯇ ꯂꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯣꯂꯦꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯈꯣꯜ ꯇꯥꯈꯤꯕꯗꯨ ꯒꯨꯍꯥ ꯃꯅꯨꯡꯗ ꯃꯗꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯈꯜꯂꯛꯂꯤ꯫ ꯇꯣꯂꯦꯟꯅ ꯒꯨꯍꯥ ꯃꯅꯨꯡꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕꯅꯤ, ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯂꯦꯟꯁꯨ ꯒꯨꯍꯥ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ
ꯃꯁꯥꯁꯤ ꯍꯥꯏꯐꯦꯠ ꯌꯦꯡꯊꯩ꯫ ꯒꯨꯍꯥ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯅ ꯀꯨꯡꯒꯣꯜ ꯑꯁꯤ ꯕ꯭ꯔꯨꯡ ꯕ꯭ꯔꯨꯡ ꯂꯥꯎꯅ ꯀꯥꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯗꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯣꯂꯦꯟꯅ ꯒꯨꯍꯥ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤꯅꯣ? ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯏꯗ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯂꯦꯟꯁꯨ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯒꯨꯍꯥ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁꯝ ꯃꯥꯟꯕ ꯑꯁꯥꯡ ꯑꯁꯥꯡꯕ ꯃꯌꯥꯝ ꯑꯃ ꯐꯨꯛ ꯐꯨꯛ ꯂꯥꯎꯅ ꯇꯥꯎꯈꯠꯂꯛꯂꯒ ꯕ꯭ꯔꯨꯡ ꯕ꯭ꯔꯨꯡ ꯂꯥꯎꯅ ꯀꯨꯡꯒꯣꯜ ꯀꯥꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯏ ꯃꯌꯥꯝ ꯑꯃ ꯀꯨꯡꯒꯣꯜ ꯀꯥꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯇꯣꯂꯦꯟ ꯃꯁꯥꯁꯤ ꯏꯉꯛ ꯉꯛꯏ꯫ ꯇꯣꯂꯦꯟꯅ ꯁꯤꯗꯤ ꯀꯅꯥꯅꯣ? ꯏꯁꯤꯡ ꯃꯈꯥꯁꯤꯗ ꯊꯋꯥꯏ ꯃꯤꯗꯤ ꯃꯥꯟꯈ꯭ꯔꯦꯗ, ꯀꯅꯥꯅꯣ ꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯂꯦꯟꯁꯨ ꯃꯁꯥꯁꯤ ꯏꯉꯛ ꯉꯛꯅ ꯑꯗꯨꯃꯛ ꯌꯦꯡꯉꯤ꯫ ꯏꯁꯤꯡ ꯃꯈꯥꯗꯨꯗ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯂꯒ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯊꯕꯥꯛ ꯐꯥꯎꯕꯗ ꯀꯣꯛꯇꯒꯤꯅ ꯊꯕꯥꯛ ꯐꯥꯎꯕꯒꯤ ꯆꯥꯡ ꯑꯁꯤ ꯂꯤꯈꯠꯂꯛꯂꯤ꯫ ꯑꯁꯨꯝ ꯍꯦꯛ ꯂꯤꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯣꯂꯦꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯄ ꯍꯧꯔꯛꯂꯕꯅꯤ꯫ ꯇꯣꯂꯦꯟꯅ ꯀꯔꯤꯅꯣ ꯁꯤꯕꯣ? ꯃꯤ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤꯗ, ꯑꯩꯅ ꯀꯧꯈꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯤꯕꯨ ꯌꯥꯎꯕ꯭ꯔꯥ? ꯌꯥꯎꯕ ꯃꯥꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯂꯦꯟꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯐꯥꯎꯔꯛꯂꯤꯕꯗꯨ ꯃꯁꯥꯁꯤ ꯃꯟꯇ꯭ꯔ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯪꯊꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯃꯈꯣꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯃꯤꯠꯇ ꯎꯕ ꯑꯣꯏꯕ ꯇꯥꯔꯦꯗꯅ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯤꯠꯇꯅꯤ, ꯃꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯂꯦꯟꯁꯨ ꯃꯁꯥꯗ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯋꯥꯈꯜ ꯑꯁꯤ ꯈꯟꯈꯤꯗ꯭ꯔꯦ꯫ ꯇꯣꯂꯦꯟ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯈꯟ ꯃꯍꯥꯛꯁꯤ ꯑꯗꯨꯃꯛ ꯈꯣꯡ ꯑꯁꯤ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯑꯁꯨꯝ ꯍꯦꯛ ꯃꯈꯣꯡ ꯑꯁꯤ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯈꯪꯗꯦ ꯇꯣꯂꯦꯟꯒꯤ ꯃꯁꯥꯁꯤꯗ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯕ ꯍꯧꯔꯛꯂꯤ꯫ ꯇꯣꯂꯦꯟ ꯃꯅꯝ ꯑꯗꯨ ꯃꯍꯥꯛꯁꯨ ꯅꯝꯕ ꯃꯇꯝ ꯑꯗꯨꯗ ꯋꯥꯈꯜꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯈꯟ ꯈꯜꯂꯒ ꯃꯈꯣꯡ ꯑꯁꯤ ꯊꯥꯡꯗꯨꯅ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯇꯣꯂꯦꯟꯅ ꯑꯩꯕꯨ ꯑꯩꯒꯤ ꯅꯥꯇꯣꯟ ꯑꯁꯤꯗ ꯅꯝꯂꯤꯕ ꯃꯅꯝ ꯑꯁꯤꯗꯤ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ? ꯑꯩꯒꯤ ꯅꯥꯇꯣꯟꯗꯒꯤ ꯅꯝꯂꯤꯕ ꯑꯁꯤꯗꯤ ꯃꯥꯅꯤ, ꯁꯤꯒꯤ ꯒꯨꯍꯥ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯅꯝꯕ ꯃꯅꯝꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯂꯦꯟꯁꯨ ꯃꯍꯥꯛꯀꯤ ꯅꯥꯇꯣꯟ ꯑꯗꯨꯅ ꯅꯝꯗꯅ ꯌꯦꯡꯉꯛꯏ꯫ ꯒꯨꯍꯥ ꯊꯪꯕ ꯃꯅꯨꯡ ꯑꯁꯤꯗꯩꯁꯤꯗ ꯃꯄꯨꯝ ꯃꯁꯥꯒꯤ ꯃꯅꯝ ꯈꯔ ꯊꯣꯔꯛꯂꯤꯕꯗꯨ ꯃꯍꯥꯛꯁꯤ ꯎꯕ ꯍꯧꯔꯛꯄꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯣꯂꯦꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯄꯨꯝ ꯑꯁꯥ ꯃꯅꯝ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯇꯣꯂꯦꯟꯅ ꯑꯄꯨꯝ ꯑꯁꯥꯒꯤ ꯃꯅꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗ꯫ ꯒꯨꯍꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯗꯧꯔꯤꯕ꯭ꯔꯥ? ꯁꯣꯏꯗ꯭ꯔꯦ, ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯒꯗꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯂꯦꯟꯁꯨ ꯃꯁꯥꯁꯤ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯛꯂꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯣꯂꯦꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯇꯧꯔꯝꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯅꯕ ꯍꯥꯏꯗꯅ ꯃꯍꯥꯛ ꯑꯁꯤ ꯆꯞ ꯂꯦꯞꯍꯜꯂꯤ꯫ ꯇꯣꯂꯦꯟꯁꯨ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯏꯁꯤꯡ ꯖ꯭ꯔꯣꯛ ꯖ꯭ꯔꯣꯛ ꯂꯥꯎꯅ ꯂꯥꯡꯂꯒ ꯒꯨꯍꯥ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯨꯄꯤ ꯑꯃꯅ ꯀꯞꯇꯅ ꯒꯨꯍꯥ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗꯒꯤ ꯀꯥꯈꯠꯂꯛꯄꯒꯨꯝꯅ ꯇꯣꯂꯦꯟꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯤ꯫ ꯇꯁꯦꯡꯕꯃꯛꯀꯤ ꯍꯥꯏꯔꯕꯗ ꯇꯣꯂꯦꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯄꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯎꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯨꯡ ꯑꯗꯨꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯁꯤꯅ ꯎꯕ ꯐꯪꯗ꯭ꯔꯦ, ꯂꯩꯊꯣꯛꯂꯒ ꯌꯦꯡꯗꯕꯅꯤꯅ꯫ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯥꯝꯗꯅ ꯃꯨꯁꯨꯛ ꯃꯨꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯁꯤꯗ ꯂꯥꯛꯄ ꯍꯧꯔꯛꯏ꯫ ꯇꯣꯂꯦꯟꯁꯨ ꯃꯗꯨꯒꯤ ꯁꯟꯅꯤꯜ ꯑꯗꯨ ꯐꯪꯕꯅ ꯃꯃꯥꯏ ꯑꯁꯤ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯣꯂꯦꯟꯅ ꯇꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯝꯗꯅ ꯂꯥꯛꯏꯕꯁꯤꯅ ꯀꯅꯥ? ꯁꯤꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯅꯠꯇ꯭ꯔꯒꯅ ꯇꯁꯦꯡꯅꯃꯛꯀꯤ ꯇꯧꯔꯤꯕ꯭ꯔꯥ? ꯑꯩ ꯃꯟꯇ꯭ꯔꯁꯤ ꯑꯃꯨꯛꯀ ꯁꯣꯜꯂꯒ ꯏꯁꯥ ꯄꯨꯝꯕ ꯑꯃꯨꯛꯇ ꯅꯥꯟꯊꯒꯦ, ꯑꯗꯨꯒ ꯏꯁꯥꯁꯤ ꯅꯦꯅꯥ ꯇꯥꯅ ꯑꯃꯨꯛꯇꯪ ꯆꯠꯈꯤꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯅ ꯇꯣꯂꯦꯟꯁꯨ ꯃꯁꯥ ꯄꯨꯝꯕ ꯑꯗꯨꯃꯛ ꯅꯥꯟꯊꯩ, ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯒꯨꯍꯥ ꯑꯃꯗꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯊꯤ ꯐꯣꯡꯂꯛꯄ ꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯁ꯭ꯌꯥꯝꯁꯨ ꯂꯩꯀꯥꯏꯗ ꯃꯍꯥꯛꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯁꯟ ꯑꯗꯨ ꯂꯝꯄꯥꯛ ꯊꯪꯕ ꯃꯆꯤ ꯑꯗꯣꯝꯗꯒꯤ
सन असी होइदुना लाक्ले नुमिदांगी मतम अदुदा असुम तौदना सन असी होइदुना लाक्लबा कान लैकागी लैरिबा गुहा माइकै थंगबा सरुक अदोमदा अदुमक तपना तपना लाक्पनी इसिंग असिसु फजना थकना सानबा याबा इसिंग ngakta लैरबदि फगदबनी लबुकिना लबुकी ओइख्रे लबुकी इसिंग असिदि थकना सानबा याबा नति मासिगी इसिंग असिसु यामना वान हेक्ता मीगी तुरेलदगी खोंबानदा हाइजिलकपा मासिगी इसिंग सिनदि ओइगदबा मानदि अदुबु तौदबदि यादि कमाय तौनी ओह फरे लैकागी लैरिबा मेंबर प्रधान सिंह असिदसु हाइबदसु पांग हेक्ता याबा कौबा लैतिदो अदुबु तौरिबा पुमनमक सिंह असिदि यामना नतै साद्रबा हाइबदो मदुमक्ति ओइरे मतम मतमगी मतुंग इन तौबा हाइबदुनि करिदु उपाय लै असी हाइरगा श्यामसु सनदु दुम पुदुना लाक्ले मयु माइकै पांगना लाक्पा मतम मदुदा गुहा असि उरक्ले गुहा से हेक उरक्पा मतम मदुदा सनसी मसी अमता लेमु हाइबा याकिद्रे असुम तौदना सनसी चलो हाइबा यादबदुदा श्यामना सुम हाइरई हाय चलो 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 कैदौबा यावरगे चलो सनसिंग अदो येंगना अदुमक चलो हाइबा याद्रे अदुम तुमिन्ना लै तौरिबा पुमनमक सिंग असिदा श्याम महाकी मसादसु करिनो हाइदना वाखल खंजानरक्ले श्यामना करिनोदा सनसे करिगुंबा अमतसु चलो हाइबा याद्रिबसिना मतौ करमना असी हाइरगा श्यामसु मसा मथनता वाखल अदो अदुमक खल्लगा लैरमे सनसिंग असी चलो हाइबा याद्रगदि लिचै असी खरा थारगा चनबो हनबा दाइना असी हाइरगा सन असी लिचैना खरा सेसेट लाउना थाइ ngaihaktanggi matungda सन असी चटनिंगदा मखोंग असी थांगबा हरकले श्यामना हो अदुनिदना सकदबनी असी हाइरगा सन असी अदुम होइरगा लाक्ले असुमना ngaihaktanggi matungda खोंनांग लाइरिबा माइके सोमसी मसिगी मफम जगा असी उबा मतमदा श्याम महाकी मसाद इहै हैनदि किथि किरुम्बा तौरगा महाकी मसासिदा आगी तुजुंगबा खरा फावबगुम तौरई श्यामना तौरिबा पुमनमक सिंग असी महाकी मसादा करी हाइगदबनो हाइपम तौफम समता खंगबा नति श्यामना कैनोदा आइगी सासिना हानमखैगे इमान मानदबगुम इकी कीबा फावरिबसिना मतौ करमना किफम थोक्ते आइगी सादा की तुजुंगबा फावरिबसि किफम सुंथोक थोक्ते असी हाइरगा श्याम महाकी मसासिदा कैकेनो जाजा की वखल यामना खलक्तुना अदुमक चले अदुबु लैरिबा गुहासिगी मनुंग असिदा कनागुंबा अमतसु लैबा नति इसिंग सोकपसु अमता लाक्पा नति गुहासिगी मपा हेक यौरक्पा मतम मदुदा गुहा मनुंगदगी कनागुंबा नुपी अमना आइबो मुक्ता कनबियो आइगी सासी इराकनरगा सिबा तारे आइबो मुक्ता कनबियो असी हाइरगा यामना कीरबा खोंजेल अमदा नुपी अमना ngangbा हरकले श्यामसु तसेंगना नुपी अमगी खोंजेलदा हाइरकपदुदा माक्सु नुपी असेंगबा ओइरबोय खलुई कनानो गुहा मनुंग असिदा लैरिबसि कनानो सिबो असी हाइरगा श्यामसु मसादा जाजा की वखल यामना खले असुमना ngaihaktang lairaba matungda kauraklibा नुपी असे कनानो हाइदना श्यामनसु वखलदा यामना खलक्लबा मतम महाकी मसासी खरासु सिंगनरक्ले तौबदबु गुहा मनुंगदा लैरिबा मिसक असे कनानो मुक्तंगदि येंगे हाइदना श्यामसु वखल खनख्रे श्यामना अइबो गुहा मनुंगदा लैरिबा नुपी असे अमुक्तंगदि येंगलके कना ओइरंबा खुदोंग थिबा थोकपगा थोकलमलबदि आइसु मीगी मतेंग असे पांगफमदि दमक थोकपनि फरे असी हाइरगा श्यामसु परप्रप संगसिली ngaihaktang lairaba matung श्यामसु गुहादुगी मनाक अदुदा यावरे श्यामसु गुहादुगी मनाक अदुदा दमक तन्ना संगी अदुबु कनानो हाइदना मागसी गुहा मनुंग अदुदा फत येंगथबा मतमदा कनागुंबा अमतदि लैरमदे श्याम तौरिबा मोंग मतौसिंग असिदा करिनो हाइदना वाखलदा खंजानरक्ले असुम तौदना ngaihaktang lairaba matungda श्यामसु मसासे ग्यामेंगा अमते हेक ताद्रबनी ताखिबा मखोल सिंग अदुगा लोइनना तौथोरक्लिबा मयामसिंग करिगुंबा अमते हेक उद्रिबसिगा महाकी मसासिदा सिंगनबसु फावरक्ले श्यामना हौजिंग ngaihaktanggi mamangda
ꯑꯩꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯤꯗꯩꯁꯤꯗ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕ ꯇꯥꯏꯅꯦ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯑꯁꯤ ꯍꯥꯏꯔꯒ ꯁ꯭ꯌꯥꯝꯁꯨ ꯋꯥꯈꯜꯗ ꯍꯥꯏꯐꯦꯠ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯈꯨꯠ ꯑꯃꯅ ꯒꯨꯍꯥꯁꯤꯒꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯁꯠ ꯂꯥꯎꯅ ꯍꯦꯛꯇ ꯊꯤꯡꯒꯠꯂꯛꯂꯦ, ꯑꯗꯨꯒ ꯁ꯭ꯌꯥꯝꯒꯤ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯁꯤꯗ ꯊꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯁ꯭ꯌꯥꯝꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯅ ꯁ꯭ꯌꯥꯝꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯇꯣꯛꯏ꯫ ꯊꯥꯗꯣꯛ, ꯑꯩꯒꯤ ꯈꯧꯔꯤꯗ ꯄꯥꯏꯔꯤꯁꯤ ꯊꯥꯗꯣꯛ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁ꯭ꯌꯥꯝꯁꯨ ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯄꯥꯏꯔꯛꯂꯤꯕꯗꯨ ꯂꯧꯊꯣꯛꯂꯦ꯫ ꯑꯗꯨꯒꯗꯤ ꯁ꯭ꯌꯥꯝꯒꯤ ꯋꯥꯈꯜ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ, ꯒꯨꯍꯥ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯃꯈꯣꯜ ꯇꯥꯔꯛꯈꯤꯗꯕꯅꯤ꯫ ꯆꯞ ꯍꯦꯛꯇ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯈꯧꯔꯤ ꯆꯔꯝ ꯄꯥꯏꯔꯛꯄꯗꯨꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯄꯥꯏꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯃꯈꯨꯠ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯈꯧꯔꯤ ꯑꯗꯨꯗ ꯀꯟꯅ ꯃꯦꯠꯁꯤꯟꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯌꯥꯝꯁꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯋꯥꯈꯜ ꯈꯜꯂꯛꯂꯤ꯫ ꯒꯨꯍꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯂꯕ꯭ꯔꯥ? ꯑꯩꯒꯤ ꯁꯥꯁꯤꯗ ꯈꯜꯂꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯁꯤꯕꯨ ꯇꯁꯦꯡꯅ ꯂꯩꯔꯒꯗ꯭ꯔꯥ? ꯇꯧꯔꯣꯏꯗ, ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛ ꯐꯥꯎꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯅ ꯈꯟꯕꯒꯤ ꯑꯣꯏꯔꯤꯕ꯭ꯔꯥ? ꯑꯗꯨꯒ ꯒꯨꯍꯥ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥ? ꯑꯁ, ꯑꯩꯒꯤ ꯏꯁꯥꯁꯤ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗ꯭ꯔꯤ, ꯂꯩꯇꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁ꯭ꯌꯥꯝꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯃꯈꯥ ꯇꯥꯅ ꯁ꯭ꯌꯥꯝꯁꯨ ꯃꯊꯛ ꯑꯁꯤꯗ ꯑꯃꯨꯛ ꯌꯦꯡꯈꯠꯂꯤ꯫ ꯈꯣꯡꯅꯥꯡꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯂꯩꯇꯦ꯫ ꯎꯆꯦꯛ ꯈꯔ ꯄꯥꯏꯊꯣꯛꯈꯤꯕꯒꯤ ꯃꯈꯣꯜꯗꯤ ꯑꯗꯨꯃꯛ ꯇꯥꯏ꯫ ꯁ꯭ꯌꯥꯝꯁꯨ ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯎꯆꯦꯛꯁꯤꯡ ꯑꯁꯤ ꯃꯈꯦꯜ ꯈꯔ ꯂꯥꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯈꯣꯡꯅꯥꯡꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯔꯥꯛ ꯌꯥꯜꯂꯒ ꯂꯩꯔꯤꯕꯗꯨ ꯁ꯭ꯌꯥꯝꯁꯨ ꯎꯔꯛꯂꯤ꯫ ꯁ꯭ꯌꯥꯝꯁꯨ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯀꯨꯞꯊꯔꯒ ꯌꯦꯡꯉꯤ꯫ ꯁ꯭ꯌꯥꯝꯅ, ꯑꯗ ꯂꯩꯔꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯎꯊꯛ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯁꯤꯗꯕꯨ ꯀꯅꯥꯅꯣ ꯁꯤꯕꯨ? ꯑꯁꯨꯝꯅ ꯁ꯭ꯌꯥꯝꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯁ꯭ꯌꯥꯝ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯅ ꯈꯜꯂꯛꯂꯤ꯫ ꯑꯩ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯤ꯫ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯍꯜꯂꯒ ꯑꯩꯁꯨ ꯀꯩꯅꯣ ꯊꯕꯛ ꯈꯔ ꯇꯧꯗ꯭ꯔꯒꯗꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯀꯨꯏꯅ ꯄꯟꯊꯅ ꯂꯩꯕ ꯌꯥꯗ꯭ꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯁ꯭ꯌꯥꯝꯗꯣ ꯃꯍꯥꯛꯁꯨ ꯄꯟꯊꯕ ꯇꯧꯗꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯁ꯭ꯌꯥꯝꯅ ꯇꯨꯡ ꯍꯦꯛ ꯂꯩꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯩꯇꯨꯝ ꯊꯥꯗꯔꯒ ꯒꯨꯍꯥ ꯃꯅꯨꯡ ꯑꯁꯤꯗ ꯂꯪꯊꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯨꯞ ꯂꯥꯎꯅ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯌꯥꯝꯒꯤ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕꯗꯤ ꯇꯧꯔꯨꯗꯦ꯫ ꯁ꯭ꯌꯥꯝꯁꯨ ꯃꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯏꯁꯤꯡ ꯁꯤꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯃꯤꯠ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯕ ꯇꯧꯗ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯈꯣꯡꯅꯥꯡ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯡꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯃꯗꯤ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯇꯧꯔꯒ ꯆꯣꯞ ꯂꯥꯎꯅ ꯎꯁꯤꯡ ꯑꯁꯤ ꯌꯥꯟꯕꯒꯨꯝꯅ ꯈꯣꯡꯅꯥꯡꯒꯤ ꯃꯈꯣꯡ ꯑꯁꯤꯗ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯌꯥꯝꯅ, ꯍꯣꯏ, ꯈꯣꯡꯅꯥꯡ ꯑꯁꯤ ꯌꯥꯟꯊꯠꯄꯒꯤ ꯃꯈꯣꯜꯂꯥ? ꯑꯁꯤ ꯍꯥꯏꯔꯒ ꯁ꯭ꯌꯥꯝꯁꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯟ ꯑꯁꯤꯁꯨ ꯆꯠꯈꯤꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯄꯨꯡꯈꯣꯡꯗ ꯈꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯁ꯭ꯌꯥꯝꯅ ꯌꯦꯡꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯁꯤꯡꯖꯪ ꯄꯥꯏꯔꯒ ꯖꯒꯣꯏ ꯁꯥꯔꯒ ꯈꯣꯡꯅꯥꯡ ꯑꯁꯤ ꯌꯥꯟꯊꯠꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯈꯤꯕꯗꯨ ꯃꯁꯥꯃꯛꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯁ꯭ꯌꯥꯝ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯁ꯭ꯌꯥꯝꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯀꯤꯕꯅꯁꯨ ꯄꯤꯛ ꯊꯜꯂꯛꯂꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯟ ꯑꯁꯤꯁꯨ ꯃꯣ ꯂꯥꯎꯅ ꯍꯦꯛꯇ ꯈꯣꯡꯏ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯈꯪꯗꯦ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯃꯆꯥꯁꯤꯡ ꯈꯔ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯂꯥꯛꯄꯒꯤ ꯁꯟꯅꯤꯜ ꯑꯗꯨ ꯐꯪꯕ ꯃꯇꯝꯗ ꯇꯧꯔꯝꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ꯫ ꯁ꯭ꯌꯥꯝꯅ, ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯁꯤꯗ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕ? ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯃꯥꯡꯈ꯭ꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁ꯭ꯌꯥꯝꯅ ꯋꯥꯈꯜꯗꯁꯨ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯤ꯫ ꯁ꯭ꯌꯥꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅ, ꯈꯨꯔꯥꯗꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ?
Siamdo gyan imang mang na sum hai rai. Ha. Kashu tawdida. Kashu tawdi. Nakhoi di kadai ta na saluriba. Khura ai khusi saksa na basalubani. Khura bu sanu hoi ka palak pro. Hoi. Sanu hoi ka palak pani. Naha ni duna ingak ngak na. Adubu khura na sumda yengi basina kari maramgi. Ibungo kashu thudok pa tawdisi. Nakhoi lakpagi yamna phari. Pulap puna du maksami nakrasi. Asi hairaga siamsu. Hausing ngaktangi mamangda thoki bawari singada loina tamle. Maduda naha ni duna. Khura gi wakal na pong udo ubo iramba yaida kashu thudok pa mata udabani. Asok kuiba matam asi numidangi matamda adom sa thok tawbada kari gumba mata su ude. Hai ibungo nakhoi na ude haibagi wani aidi hojik tawramba pumnamak singado mitta ubanina isa se pankidaki. Naha ni duna noklaga. Khura ahlo silakpaduda khura su mitta pong udo ubo iramba yaida. Kashu thudok na khura khanjiluba tawrunu. Asi hairaga numitumadi siamgi mamitu uriba pumnamak singado lakliba nupa masani duna kari gumba mata su thajaki. Mayumda yauraba matamda siamgi nupi latada asumna pauk tami. Hai tabra. Ai ngasigi numit ase soidana siramgadaba soidrabani. Adubu chieng leibagi agi sasi hinglaibani. Latana. Kari wanu hairisibo kaidoba yauragi. Hai. Ai ngasai sanasi hoiraga lakpada aigi sasida karigumba ama itau tawi. Aduga laikai gi lairiba guhasi gi manak tam hek yorakpa kana duda aigi sasida kanagumba amana aigi thawai se amutang dikanbiyu amutang kanbiyu haidana karigumba ama itau tawraga khongnang adugi manak aduda lairiba madugi guha dusu madugi manung adudagi aisi kanagumba nupi amana korakpani. Aduda aisi nupi do kanano amutang di thawai se kanba yabra yangi nupi masa sina su phajana thawai se kanbiyo hairakle haidana aise prap sangbani. Adubu nupi masa du di leibo ramdi. Madugi wahi singa do taba matamda latana. Hais adudi moi pabasi lamlai ko onaribra natragana laisabi masak phajabaga onariba sala. Hai wasoi ngalakano aina hairi sia singbani. Aina uraga bu ude haigadro ubaduna bu ui hairibani tabuduna bu tai hairibani. Ho yari si tabu tagera ubu oigera aidi ko yari moi papa na ngang leibo wafam singado aidi kari gumba amata thajade. Hai thajade aigano. Handa marak aigi sasi kari gumba khara khanbagi wani ngasai tawrakpa pumnamak singado. Khongnang asisu kari gumba khara tawba mali madugi su mathakta guha sisu tawrisini. Guhabu kari tawragi. Kashu tawde haibu yaroi. Ngasi aigi sada thengnariba mayam asi aigi sasi pankida kirabani. As yari da moi paba angang singsi tumu haibaga amata yararoi. Numidang wairamgi matamda ising so haibaga amata yararoi da. Yadabaduna bu hena pharabani. Laikagi miyoi sing asisu guha asi masidai sida adum pareng sangna lepaga numidang wairamgi matam masidai sing soknabasi nungaibra khangdi. Masida tawdanaba laikai sida water supply ama thamsi hairabasu laikai gi miyoi sing asina mathek yana dedo. Khangdre aikhoi laikai gi miyoi sing asi ngangnaba sonthona wakhre. Ai yare si laikai gi mi ngangnaba wagira waroira aikhoi gi mung ngangnaba wadraga loire. Khangdre da napi ai gi sasi ngasai okiba pumnamak singado laikai gi nupa masani do laktragadi aisu adum seran turanabado mitta mase marang oina adum urambasu ye. Nupa masani do lakpaduna si kari gumba amata su makha tana ukidrabani. Asi hairaga dumak laikhirame. Asum tawdana numit ase khara hokibana nongalamdai gi matamni. Tolensu makuta kai kaino khara pairaga la maset amaga laphoi laphang kharaga puduna lai. Laikagi lairiba guhadugi manak tamna dumak lakpani Tolen mirak narak yenga ka mahaksu kari gumba khara thadoki haidana lakpani. Mahakna lai khoram siloba mata madudagi hauraga guhasida kana gumba miyoi kharadi mafam jaga se kari gumba ama itau tawre hanaga manadre haidana mathi khara phongba horaklabani.
Asum tawdana Tolen na lai khuramlingai matam maduda mahaki masase karigumba amadi ikhan khalli. Ngasigi numit asi mi ama lakpagi aisi sawum kharadi phangida. Leikaigi miyosing masigi mafam jaga ase kanagumba amana lanthok lansin tawraga sakadoribra. Satlagana kari satragana kari. Adubu sapu salabasu sapu satragasu laabadi. Aigi tawriba thabak mayam asing asi khangkhrabadi. Nupa oigera nupi oigera mathawaido adum manglagadabani. Asi hairaga Tolen su lai khuramba horakli. Karigumba amata hek nasungba tawda. Tolen su lai khuramba hokri. Nungti kudingi ayu anganbada kaithel khara khara sasaba sakhi ado. Makuta mana masing khara puduna lagli kaithel tamna adumak laklaga. Tana mukthok sanagaduribani onthokna he tankhreda. Aikhoige leirak asida gari si thoksin boirabadi phagadaba madusu nati. Leiriba laikai ni tawribasisu gari ama thek chendabasi onthokna matha sakare pharaksu pharak onthokna takre. Asi hairaga sakhisu masa mathanta dumak lai. Makhutta mainam amasu paiduna lai. Asumdana Tolen mahakna lai khuramlibado mathang mathang asum lai ado khuram lakpana mahakna sanariba lai mayam sing ado lakli. Aduga lai mayam sing ado ikoi na mahaki akoibaduda lairaga lai mayam sing ado koipai pai ba horakli. Asumdana lai amna kana khuramli aduga somdana sakhisu kaithel tamna dumak lai. Sakhina hek lakpa matam maduda khara laptak na mahaki maingal aduna uba hore. Sakhina ada leirisidi karino. Leikaigi guhasigi manakta phimu selaga kanagumba ama phimu selaga ama khaktang sunati makhoi manga tarok leibagumna sutawida kanano sibo. Asi hairaga sakhi sumangala do khara thangatuna yengi. Mangala do yengba matam mangala do gi mangal phangba matam maduda muksu muba ama khaktang dingai hore. Tasena hairabada Tolen mahakti phimu ngakta setli. Aduga mahaki akoibada leiramliba timu leimu phattaba mayam sing adusu maiki asengba maingala si uba matamda loin hekta mangkhibani. Phimu sipa mathanda khaktang hore. Aduga somdana Tolen maingal phangla ibasi mahaksu nupara nupira haibadu mona yengthoi. Tolena Sakhiya ngasidi nangi matam yauraba. Aina tawriba thabak sing asi aina sida sienba tarabasu aidi sasi nangna adum khangkhigadaba lairi. Khangasu khangna nangi thawai khaktama khangalagi atai kanagumba amatasu khanganda nangbu mafam jaga asida aina hatpiba tari. Asi hairaga Tolen sodamak leirami. Ngaihaktang leiraba matungda muksin muna leptuna leiriba maikai somda sakhi asi lakli. Makuta sumaina masengba maya sengba paiduna lakpanina ka hena thodokna di kibadi phawrudi. Adubu muksumuba kanagumba miyoi khara leiramlaga mahak mathanta khakta leiramlibasi karino haidana sakhi su wakhalda khali. Guhadugi manakta hek yawba matam maduda Sakhina hai kanano nangbo salon he timulai mu mayam ama oribra asi haidana hairai. Tolen suwa amata ngangdi. Asumna tumina leirambadagi Tolen prap sensilakle. Sakhi suwa kaya marom mama ngangbado adum lepa leiti. Adubu Tolen na khangpai pairaga sensilakpa matam maduda sakhi amata wa ngangba nanghaudri. Makuta pairiba mainam madusu top long leta thadai. Masinda yamna kana lauge haidana khalli. Adubu laubaga mate ngamkhidri. Masiladu Tolen na phajinkre. Guhadugi manaktamna prap puraklaba matungda Tolen mahaki masasida karigumba amadi tawge khalakli. Kanbiyo haidana lauge tawrakpa masiladu pungchuda sugai nungtumama pairaga sakhi suma sasi pangtharakli. Aduga mahaki masada Tolen hatki haidana khalakli. Mafam jaga asida loisilaba aduga guha manung asida thadaramlagi. Asi hairaga Tolen su sakhi si hatnaba tawrakpa matamda sakhi mahakna su Tolen si mahakna hatkadawre haidana wakhaldasu aduma khalai. Tolen mahaki masakta mayek sengna urakpaduda Sakhina nang magna. Asi hairaga sakhi su masilda solakpaduda Tolen su makok aduda pungsuda sui. Asumna sakhi su mafam jaga adumaktada Tolen na thawai laukre. Aduga guha manung aduda hektalang tharaga thanami. Khangbra aiki thabak thoramda
ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯎꯕ ꯌꯥꯔꯣꯏ, ꯌꯦꯡꯁꯨ ꯌꯦꯡꯁꯤꯟꯕ ꯌꯥꯔꯣꯏ, ꯌꯦꯡꯁꯤꯜꯂꯝꯂꯕ ꯊꯣꯛꯂꯕꯗꯤ ꯑꯐꯕ ꯑꯃꯠꯇꯁꯨ ꯑꯣꯏꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯂꯦꯟꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯒꯨꯍꯥ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯇꯥꯎꯔꯒ ꯏꯅ ꯃꯀꯣꯛ ꯑꯁꯤ ꯄꯨꯡꯉꯥꯡ ꯉꯥꯡꯂꯒ ꯂꯩꯔꯝꯂꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯁꯤ ꯋꯥ ꯍꯦꯛꯇ ꯂꯥꯎꯏ꯫ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯥꯈꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯁꯤ ꯃꯗꯨ ꯎꯕꯗꯨꯗ ꯁꯥꯈꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯉꯧꯔꯣꯛ ꯉꯧꯅ ꯂꯩꯔꯝꯕꯗꯨꯗ ꯃꯌꯥꯝ ꯑꯁꯤ ꯄꯪꯀꯤꯗ ꯀꯤꯔꯛꯂꯤ꯫ ꯃꯌꯥꯝꯅꯁꯨ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯗꯅ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯅꯔꯛꯏ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯁꯥꯈꯤ ꯑꯁꯤ, ꯃꯤꯁꯨ ꯌꯥꯝꯅ ꯐꯕꯅꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯀꯥꯏꯖꯗꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯍꯥꯞꯄꯤꯔꯤꯕꯅꯣ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯁꯤꯅ ꯆꯤꯕꯣꯟ ꯉꯥꯡꯅꯩ꯫ ꯑꯁꯨꯝꯅ ꯁꯥꯈꯤꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯌꯨꯝꯒꯤ ꯃꯤꯅ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯥꯈꯤ ꯑꯁꯤ ꯍꯦꯛ ꯁꯤꯈꯤꯕ ꯃꯇꯝꯗꯨꯗꯒꯤ ꯍꯧꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯑꯣꯏꯅ ꯁꯥꯏꯀꯜꯗ ꯑꯗꯨꯃꯛ ꯆꯠꯂꯒ ꯏꯁꯤꯡ ꯍꯣꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯁꯥꯈꯤ ꯁꯤꯈ꯭ꯔꯕ ꯒꯨꯍꯥ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯁꯨ ꯁꯣꯛꯑꯣ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯦꯁꯣꯁꯨ ꯊꯕꯛ ꯍꯜꯂꯛꯄꯅꯤ꯫ ꯃꯁꯥꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯅ ꯃꯍꯥꯛ ꯑꯁꯤ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯀꯦꯁꯣꯅ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯒꯨꯍꯥꯁꯤ ꯂꯥꯜꯂꯒ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯀꯦꯁꯣꯁꯨ ꯁꯥꯈꯤ ꯁꯤꯈꯤꯕꯗꯨꯗ ꯃꯁꯥꯁꯤ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯅꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯀꯦꯁꯣꯅ, ꯑꯁ, ꯒꯨꯍꯥꯁꯤ ꯂꯥꯜꯂꯒ ꯆꯠꯀꯗꯧꯔꯤꯕꯁꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ꯫ ꯃꯐꯝ ꯖꯒꯥ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤꯁꯨ ꯂꯩꯔꯤꯕ ꯄ꯭ꯔꯙꯥꯟ MLA ꯃꯌꯥꯝ ꯑꯁꯤꯅ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯕꯤꯔꯗꯤ ꯐꯒꯗꯕꯅꯤ꯫ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡ ꯑꯁꯤ ꯁꯥꯔꯒ ꯑꯩꯈꯣꯏꯁꯨ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡ ꯑꯐꯕ ꯇꯣꯇꯤꯒꯤ ꯏꯁꯤꯡ ꯍꯥꯏꯕꯗꯣ, ꯇꯣꯇꯤꯒꯤ ꯏꯁꯤꯡꯗꯣ ꯑꯩꯈꯣꯏꯁꯨ ꯊꯛꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅꯁꯨ ꯑꯃꯨꯛꯇꯪꯗꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯒ ꯍꯥꯏꯔꯕꯗꯤ ꯐꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯁ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯦꯁꯣꯁꯨ ꯃꯍꯥꯛ ꯑꯁꯤ ꯑꯗꯨꯝ ꯂꯥꯛꯂꯦ ꯂꯥꯟꯊꯣꯛꯂꯒ꯫ ꯑꯗꯨꯕꯨ ꯒꯨꯍꯥꯗꯨꯒꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯁꯤꯡ ꯑꯁꯤ ꯂꯥꯡꯂꯒ ꯁꯥꯟꯅꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯊꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯕ ꯀꯥꯟꯅꯗꯨꯗ ꯀꯦꯁꯣꯅ, ꯒꯨꯍꯥ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏꯕꯁꯤ ꯁꯤꯕꯨ ꯑꯁꯦꯡꯕꯔꯥ? ꯃꯥꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯦꯁꯣꯁꯨ ꯃꯁꯥ ꯃꯊꯟꯇ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯀꯦꯁꯣꯅ, ꯑꯩ ꯈꯔ ꯊꯨꯅ ꯍꯜꯍꯧꯗꯕ ꯌꯥꯗꯦ, ꯈꯔ ꯊꯨꯅ ꯄ꯭ꯔꯞ ꯆꯠꯂꯒꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯀꯦꯁꯣꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯥꯡꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯒꯨꯍꯥꯁꯤꯗꯒꯤ ꯏꯍꯦꯟ ꯍꯦꯟꯗꯣꯛꯇꯕꯒꯨꯝ ꯃꯁꯥꯗ ꯐꯥꯎꯔꯛꯂꯤ꯫ ꯀꯦꯁꯣꯅ, ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯁꯤ ꯑꯃꯠꯇ ꯍꯦꯛ ꯂꯦꯡꯗꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯦꯁꯣꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯠꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯁꯨ ꯃꯉꯝ ꯑꯃꯠꯇ ꯍꯦꯛ ꯄꯥꯡꯗꯦ꯫ ꯀꯦꯁꯣꯅ, ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯔꯦꯗ ꯑꯩꯒꯤ ꯏꯁꯥꯁꯤ, ꯂꯩꯇꯥꯐꯝꯒ ꯑꯃꯠꯇ ꯍꯦꯛ ꯈꯪꯍꯟꯗ꯭ꯔꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯨ? ꯑꯁꯨꯝ ꯇꯧꯗꯅ ꯀꯦꯁꯣꯁꯨ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯒꯨꯍꯥꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛꯇ ꯏꯁꯤꯡ ꯃꯈꯥꯗꯒꯤ ꯀꯥꯈꯠꯂꯛꯄꯒꯤ ꯃꯇꯧꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯊꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯏꯁꯤꯡ ꯆꯤꯡꯈꯠꯅꯕ ꯊꯝꯂꯤꯕ ꯊꯧꯔꯤꯗꯨꯁꯨ ꯖꯣꯔꯣ ꯂꯥꯎꯅ ꯍꯦꯛꯇ ꯇꯥꯈꯤ ꯃꯈꯥꯗ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯀꯦꯁꯣ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯊꯛ ꯂꯥꯎꯅ ꯅꯤꯛꯄ ꯍꯧꯔꯛꯂꯦ꯫ ꯀꯦꯁꯣꯅ, ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ ꯉꯁꯤꯗꯤ, ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦ꯫ ꯁꯥꯈꯤꯅ ꯂꯩꯈꯤꯗꯕ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯒꯨꯍꯥ ꯃꯅꯨꯡꯗꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯅꯣ? ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯒꯨꯍꯥ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯏꯁꯩ ꯉꯪꯂꯒ ꯒꯨꯍꯥꯁꯤꯒꯤ ꯃꯊꯛ ꯑꯗꯨꯗ ꯑꯁꯨꯝ ꯊꯧꯔꯤ ꯑꯁꯤ ꯖꯣꯔꯣ ꯂꯥꯎꯅ ꯆꯤꯡꯊꯈ꯭ꯔꯒ ꯑꯗꯨꯝ ꯅꯞꯇꯅ ꯀꯥꯔꯛꯄꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯒꯨꯍꯥ ꯃꯅꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕ ꯁꯞꯇ꯭ꯔ ꯃꯌꯥꯝ ꯑꯁꯤ ꯀꯦꯁꯣꯗꯤ ꯃꯁꯥꯁꯤ ꯂꯩꯇꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯀꯦꯁꯣꯅ, ꯁꯣꯏꯗ꯭ꯔꯦꯗꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯁꯥꯁꯤ, ꯁꯣꯏꯗ꯭ꯔꯦ, ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯞ ꯃꯍꯥꯛꯁꯨ ꯋꯥꯈꯜꯗ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯈꯜꯂꯛꯂꯕꯁꯨ ꯆꯠꯄꯁꯤ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ, ꯀꯤꯕꯁꯨ ꯍꯦꯟꯃꯜꯂꯛꯄꯅ꯫ ꯒꯨꯍꯥ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯇꯞꯂꯤ ꯀꯥꯔꯛꯂꯤꯕꯗꯣ ꯖꯔ ꯍꯦꯛꯇ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯒꯨꯍꯥꯒꯤ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯕꯜ ꯂꯥꯎꯅ ꯍꯦꯛꯇ ꯆꯣꯡꯊꯣꯛꯂꯛꯏ꯫ ꯅꯨꯄꯤ ꯑꯃ ꯁꯟ ꯁꯥꯔꯒ ꯃꯁꯥꯁꯤ ꯍꯧꯒꯠꯄ ꯉꯝꯗꯗꯨꯃꯛ ꯂꯥꯛꯄꯗꯣ,
Kesho masada utukluri. Madu uba matamda mahakti lawai amuk hena sakri. Kesho mahaki masasi lawa sungamdi. Asumna laijingai tanzaduda nupidugi haksang adusu prap laklaba matung. Kesho gi mahaki mamang asida sansara saraga prap lai. Kesho di masasi kibe mangkibana mahaki krongrogda mapala dumak thoksili. Kesho gi mamang asida nupido sablepi. Aduga kesho da muna yengkalaklaga Kesho gi masaduda mahak se dumak tumina yengduna lay. Nupidugi mamit adu sungak sangangi. Maya dusu ihihi ka pamakai. Nupidugi kusudu sungorok ngauraga Kesho da dumak muna yengduna lay. Kesho na wakal da sumna kali. Oh, Sakhi nangi thawai si bhut oina oilaga tamnarabra. Sakhi. Asi haraga Kesho su masasi thak nei. Ngihaktangi matungda Kesho mahaki masasi laita apam amata khanglaktrabani. Sakhi gi thawai desu Kesho gi manak tamna prap changlak matam aduda mahaki masasi karigumba ama itau tauraga law khongba tawpagi mataw kumna masasi phrang songba horaklei. Madugi mataw sing adu uba matamda Kesho mahaki masado wantharakadawri. Sakhi gi thawai desu mahaki mamang maktada haibudi Kesho gi mamang maktada makok ase pok launa masa mathanta thekse. Aduga ising makhada langthakri. Kapthorakpa I mayam sing aduna Kesho gi masada loina pumthum thumba makai ina loina pumdai darami. Mataw sing adu uba matam maduda Kesho si aduki matik yamna lauraga masasi lekthakri. Gyan tarakpada laika gi myo sing mayam ama omsin aduna Kesho se laikat narami. Laika gi halamana ibungo Kesho nangbu nasado kaidawragi. Mama aina lairisi kadai waida. Se nang na lairise nangi yumdani. Laikai gi lairiba guha asigi manung asida nang na kaino khara ukhibra. Khongnang asigi manak wai guha lairiba swai sida nang si taraga lairami. Kesho su thokiba thodok sing ado mathang mahak si tapna ningsinglakle. Aduga Kesho na hairai. Khura aisi ngasai aina ukhibado asi baksang ama Sakhi gi asi baksang ama de aina ukhi. Madudagi aki khang kaino khara tawrakpaduda isi sasi kibe mandana prap aduma isasi salagi haidana khanbani. Adubu satpadi amata ngamde. Mama khongnang asigi marsa amadi guha sigi masa mana wasida kaigumba amadi itawk tawreda. Laika gi myo sing asisu khara di adumak thingnaram bayai. Sakhi hek laikidaba matamdagi hauna adumak masigi mafam jaga asi karigumba amadi itawk tawrabani. Asi hairaga Kesho na kaino khara haibaduda laika gi halamana ibungo Kesho nangna hairiba wafam asisu sumlamba yai adubu laika gi myo singna phajana thengnaba maknatribanina mafam jaga asi aikhoisu laigi tingi thok tawge khalabasu masimadi pak ngamdri. Hoi mafam jaga asi Sakhi hek sikiba matamdagi hauna laika gi angang singna kanagumba amatasu ising sokpa sangna khidrabani. Adubu nangna ui hairibasi masi tasing na makitawrabadi. Aikhoisu kaino khara khanaraga tawdaba yadraba laigi tingi thawasi adum tawba yabani. Asi hairaga laika gi halaman singang na bahorakle. Numit asidagi hauna mafam jaga ase kanagumba myoy khara adum thoi Sakhi gi thawai thoi haiduna murum son bahorami. Asum tawdana laika gi myoy sing asisu khara loina aki thojungba se phaw bahoraklabanina Numi puhek tarabadi yumdagi mapal ama thek thoknadi. Laika gi halaman singna lai khuram kani hairibasisu maiba tolen mahak sungang nariba singa se loina taribani. Amaiba tolen asumna saksa toklaga wakal khalai. Aina losingi khaliba lai asi losi laudaba tarabadi. Khudong thuningai gi thiningai ngakta oikadoribani. Aduna ngasi asi lai khuramba losintaba yadi. Karigumba topa maiba amana khuramkiba tarabadi aina sanabani haibasi loini khangkhigadoribani. Aduna makhoi khangamba yadi. Ai thantana adumak sanabasi ai thantana adumak losingadabani. Asi hairaga makhuta kendal kekeno khara pairaga duk thongmai khara su pairaga lakli. Numidangi matamnina kanagumba amata sulainadi. Maramdi ahingi matam oibanina yumdagi mapal amata thoknadaba matamni. Asumna tolensu laika gi lairiba guhadu gi manak tamna lakle. Khula sigi guha sigi manak yaurapada tole mahaki masada
ꯃꯥꯏꯕ ꯑꯣꯏꯖꯔꯕꯁꯨ ꯇꯨ ꯈ꯭ꯌꯥꯎ ꯂꯥꯎꯅ ꯆꯣꯡꯈꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯇꯣꯂꯦꯟꯁꯨ ꯒꯨꯍꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯃꯇꯝꯗ ꯃꯁꯥꯁꯤ ꯏꯀꯤ ꯀꯤꯕꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯤꯕ ꯐꯥꯎꯗꯅꯕ ꯍꯥꯏꯗꯅ ꯃꯁꯥꯗ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯆꯪꯉꯤ꯫ ꯇꯣꯂꯦꯟꯅ ꯀꯩꯅꯣꯗ ꯃꯥꯏꯕ ꯑꯣꯏꯖꯔꯕꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤꯔꯤꯕꯁꯤꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯐꯔꯦ, ꯆꯪꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯁꯨ ꯂꯥꯏ ꯈꯨꯔꯝꯕꯁꯤ ꯄꯔꯞ ꯂꯣꯏꯊꯣꯛꯂꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏ ꯑꯁꯤ ꯈꯨꯔꯝ ꯊꯣꯛꯄ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯩ ꯑꯁꯤ ꯐꯨꯠ ꯂꯥꯎꯅ ꯍꯦꯛꯇ ꯃꯨꯠꯈꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯀꯦꯟꯗꯜ ꯑꯃꯗꯤ ꯙꯨꯛ ꯑꯁꯤꯁꯨ ꯂꯣꯏꯅ ꯍꯦꯛꯇ ꯃꯩ ꯃꯨꯠꯈ꯭ꯔꯦ꯫ ꯃꯟꯇ꯭ꯔ ꯁꯣꯜꯂꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯁꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯒ ꯇꯣꯂꯦꯟ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯐꯖꯅ ꯁꯣꯟꯕ ꯉꯝꯗ꯭ꯔꯦ꯫ ꯇꯣꯂꯦꯟꯅ ꯏꯁ ꯀꯩꯅꯣꯗ ꯃꯟꯇ꯭ꯔꯁꯤ ꯐꯖꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯁꯣꯟꯒꯦ ꯍꯥꯏꯕꯁꯤ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯑꯣꯟꯊꯣꯛꯄ ꯃꯇꯧꯅꯤꯗ꯫ ꯐꯔꯦ, ꯃꯟꯇ꯭ꯔꯁꯤ ꯐꯖꯅ ꯑꯃꯨꯛꯀ ꯁꯣꯜꯂꯒꯦ, ꯑꯗꯨꯒ ꯌꯥꯕ꯭ꯔꯥ ꯌꯦꯡꯂꯒꯦ꯫ ꯃꯩ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯃꯨꯠꯂꯅꯤ꯫ ꯅꯨꯡꯁꯤꯠ ꯑꯁꯤꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯪꯁꯤꯠꯇ ꯁꯤꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯩ ꯃꯟꯇ꯭ꯔꯁꯦ ꯄꯔꯞ ꯁꯣꯜꯂꯒ ꯑꯗꯨꯃꯛ ꯆꯠꯂꯒꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯟꯇ꯭ꯔꯁꯤ ꯁꯣꯟꯕ ꯍꯧꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯇꯣꯂꯦꯟ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯟꯇ꯭ꯔ ꯁꯣꯟꯕꯁꯤ ꯂꯩꯇꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯃꯟꯇ꯭ꯔ ꯁꯣꯟꯅ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯀꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯇꯣꯂꯦꯟꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯑꯁꯨꯝ ꯀꯥꯎꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤꯗ꯫ ꯑꯩ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯑꯩ ꯆꯠꯇꯕ ꯌꯥꯗ꯭ꯔꯤ꯫ ꯃꯟꯇ꯭ꯔ ꯁꯣꯟꯅ ꯀꯥꯎꯁꯤꯜꯂꯛꯄꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯒꯨꯍꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯥꯈꯤꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯄꯔꯞ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯊꯣꯛꯂꯛꯏ꯫ ꯑꯍꯥꯟꯕꯗ ꯃꯟꯇ꯭ꯔꯁꯤ ꯁꯣꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯇꯣꯂꯦꯟ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯁꯤ ꯁꯣꯟꯅ ꯁꯨꯝ ꯀꯥꯎꯁꯤꯜꯂꯛꯄꯒ ꯁꯥꯈꯤꯒꯤ ꯊꯋꯥꯏꯁꯤ ꯃꯄꯥꯟꯗꯒ ꯑꯗꯨꯃꯛ ꯊꯣꯛꯂꯛꯄꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯂꯩꯇꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯇꯣꯂꯦꯟꯅ ꯑꯩꯅ ꯁꯣꯜꯂꯤꯕ ꯃꯟꯇ꯭ꯔ ꯑꯁꯤ ꯑꯩꯕꯨ ꯐꯖꯅꯗꯤ ꯐꯥꯔꯒ ꯂꯥꯛꯈꯤꯕꯅꯤꯗ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ? ꯑꯁꯨꯝꯅ ꯉꯥꯡꯖꯔꯕꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯇꯣꯂꯦꯟꯒꯤ ꯃꯃꯥꯡꯃꯛꯇꯗ ꯁꯟ ꯁꯥꯔꯒ ꯂꯥꯛꯂꯒ ꯁꯥꯈꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯍꯥꯛꯁꯤ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯐꯝꯂꯔꯤ꯫ ꯃꯇꯧ ꯑꯗꯨꯗ ꯎꯕꯗ ꯇꯣꯂꯦꯟ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯩ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ, ꯁꯈꯤ, ꯁꯤ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯁꯤ꯫ ꯇꯣꯂꯦꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯥꯈꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯦ, ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ꯫ ꯇꯣꯂꯦꯟꯅ ꯁꯤ ꯅꯪꯒꯤ ꯆꯥꯛꯊꯥꯛ ꯑꯩꯅ ꯐꯖꯅ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯦ, ꯑꯩꯒꯤ ꯊꯋꯥꯏꯁꯤꯗꯗꯤ ꯀꯜꯂꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯁꯥꯈꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯋꯥ ꯍꯥꯏꯕ ꯅꯪꯗ ꯅꯣꯛꯐꯦꯠ ꯑꯗꯨꯃꯛ ꯇꯧꯔꯒ ꯂꯩ꯫ ꯑꯗꯨꯒ ꯄꯔꯞ ꯆꯪꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯇꯣꯂꯦꯟꯒꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯌꯥꯝꯅ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯌꯩꯁꯤꯟꯕꯒꯨꯝ ꯇꯧꯔꯒ ꯇꯣꯂꯦꯟꯒꯤ ꯃꯀꯣꯛ ꯑꯗꯨ ꯄꯨꯝꯆꯥꯏ ꯆꯥꯏꯕ ꯃꯈꯩ ꯊꯨꯒꯥꯏꯔꯤ, ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯗꯕ ꯃꯈꯩ꯫ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯄꯔꯞ ꯄꯨꯗꯨꯅ ꯏꯅꯥꯏꯁꯨ ꯄ꯭ꯔꯣꯞ ꯂꯣꯏꯅ ꯇꯥꯔꯤ꯫ ꯏꯁꯤꯡ ꯑꯁꯤ ꯇꯥꯅ ꯒꯨꯍꯥ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯪꯊꯈ꯭ꯔꯦ꯫ ꯁꯥꯈꯤꯒꯤ ꯊꯋꯥꯏ ꯑꯁꯤꯁꯨ ꯒꯨꯍꯥ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯇꯣꯂꯦꯟ ꯃꯐꯝ ꯖꯒꯥ ꯑꯗꯨꯃꯛꯇꯗ ꯑꯗꯨꯃꯛ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯒꯨꯍꯥꯁꯤꯒꯤ ꯑꯀꯣꯏꯕꯗ ꯏ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯑꯗꯨꯒ ꯁꯪꯒꯣꯝ ꯑꯐꯝꯕ ꯃꯥꯟꯕ ꯀꯌꯥ ꯃꯔꯨꯝ ꯑꯃꯁꯨ ꯇꯥꯔꯒ ꯂꯩ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯉꯥꯡꯕ ꯍꯧꯅꯔꯛꯂꯦ꯫ ꯒꯨꯍꯥ ꯃꯅꯨꯡꯗ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯇꯣꯂꯦꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯁꯥꯁꯤꯗ ꯑꯗꯨꯝ ꯇꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯁꯪꯒꯣꯝ ꯑꯐꯝꯕ ꯇꯥꯔꯤꯕꯗꯨꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯥꯡꯅꯕꯗ ꯕ꯭ꯔꯦꯟꯅꯤ ꯍꯥꯏꯗꯅ ꯉꯥꯡꯅꯩ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯒꯨꯍꯥꯗꯨꯒꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯁꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯗꯨ ꯂꯧꯈꯠꯂꯤ꯫ ꯑꯗꯨꯒ ꯒꯨꯍꯥꯁꯤ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯦ ꯍꯥꯏꯗꯅ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯜꯂꯤ꯫ ꯃꯥꯏꯕꯁꯤꯅ ꯑꯁꯨꯝꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯐꯥꯎꯔꯛꯈꯤ, ꯅꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯉꯁꯤ ꯂꯩꯇ꯭ꯔꯤꯕ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯅ ꯁꯥꯈꯤ ꯑꯁꯤ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯎꯊꯣꯛꯈꯤ ꯍꯥꯏꯗꯅ ꯀꯩꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯂꯕꯅꯤꯅ ꯅꯨꯄꯤ ꯑꯁꯤꯅ ꯑꯣꯜꯂꯛꯄ ꯊꯋꯥꯏ ꯑꯁꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯑꯗꯨꯃꯛ ꯂꯧꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯀꯤꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯅꯍꯥꯟ ꯃꯈꯩ ꯊꯋꯥꯏ ꯑꯁꯤ ꯂꯩꯔꯤ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯊꯋꯥꯏ ꯑꯁꯤ ꯃꯊꯤ ꯈꯔ ꯐꯣꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯣꯂꯦꯟ ꯑꯁꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯧꯔꯛꯂꯔꯣꯏꯗ꯫
ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯩꯅꯣ ꯈꯔ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯇꯣꯂꯦꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯌꯦꯡꯂꯒ ꯃꯇꯤꯟ ꯁꯤꯠꯆꯤꯟꯅꯩ ꯃꯔꯥꯜ ꯏꯂꯩ ꯂꯩꯖꯗ꯭ꯔꯕ ꯃꯔꯥꯜ ꯀꯩꯁꯨ ꯊꯣꯏꯅ ꯂꯩꯖꯗ꯭ꯔꯕ ꯁꯥꯈꯤ ꯑꯁꯤ ꯃꯍꯥꯛꯅ ꯀꯩꯁꯨ ꯂꯩꯇꯅ ꯍꯥꯠꯈꯤꯕ ꯃꯔꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯪꯗꯅ ꯇꯣꯂꯦꯡꯒꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯊꯨꯒꯥꯏꯕꯤꯔꯤ ꯑꯗꯨꯒ ꯇꯣꯂꯦꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯁꯨ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯃꯥꯏꯕꯗꯨꯅ ꯐꯖꯅ ꯈꯨꯔꯝ ꯊꯣꯛꯂꯦ ꯑꯗꯨꯒ ꯒꯨꯍꯥ ꯑꯁꯤ ꯐꯖꯅ ꯐꯨꯝꯖꯤꯜꯂꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏ ꯑꯁꯤ ꯏꯁꯤꯡ ꯊꯛꯅ ꯆꯥꯅꯕ ꯑꯃꯠꯇ ꯂꯩꯔꯛꯇꯕ ꯃꯔꯝꯅ ꯈꯨꯜ ꯑꯁꯤꯒꯤ MLA ꯃꯟꯇ꯭ꯔꯤ ꯑꯃꯗꯤ ꯄ꯭ꯔꯙꯥꯟ ꯃꯦꯝꯕꯔꯁꯤꯡꯅ ꯇꯧꯔꯒ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯃ ꯐꯖꯅ ꯄꯨꯁꯤꯜꯂꯤ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡ ꯑꯁꯤ ꯐꯖꯅ ꯃꯇꯤꯛ ꯆꯥꯅ ꯐꯪꯂꯕ ꯃꯇꯝ ꯈꯛꯇꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯂꯥꯏ ꯁꯥꯟꯅꯕ ꯃꯤꯁꯨ ꯂꯩꯀꯥꯏꯗ ꯂꯩꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ